Mamang sih video masih bisa khara leirame sih kan jadi adagidi Jun la kaudrane kau puna kau kodo adagidi ai haibane ai na thariba pambi ke ai di charwe ko no nya loi cha to ai chau di khara kha mo ai hai dai ne adu hai nong do o mama khanga mini nanga sa hai di jadi kita roba wali ai hangro kana no ji jange lo ai do di sana dah kai no do nungsi to nong dia jadi ni ba isi jadi ni ai ma mai muthale mai mangan yengning de na ngasidine imase phi masu ga yam hairei ba loina ba Jiki wali dia ro Krishna ki wali dam di selo de nong dah hai ro Krishna kau ne da kai hai do no nong chat lo polo hai Krishna na chat lo si lo hai ya adu ne ba khong na ba phado khre dai ma sidi mi na tin na lai ni nga na chung khan da chung nong na devi hai ra ro Krishna na devi to ga hai ra hai devi hai ba ko ba chelu he ma to re do dai ye khang pre khang na pa chen ji le ba tu khong ju phare ne ha da ra we ba dah cili ba adu ga di kemarin cili no ba khang chu mai pa chen ji le da ka phai adai di khang ba khara de dai mi wa ram dare lai wa ram me adai ji khur me jai nama Krishna na to Krishna na tu ma to re ma je mu lai ni ne pham de thok re ne kau ba ta de ne ade ina isidi ko mai to ne ai di thong wa do re da ko ai khut to khong khuna ji ga na chung khan ja ba do ade mana se ma om nama shivaya ji ma je sumai chu nang background de ai do mai chu hai ja ne ba ade nang mi ji kai man kanna se po ngam ha Krishna na mari chala ga chum chale ade ina ne si man da ne be ma phara ba nang bo na phare ma hai ra Krishna na ai ra na te chai na pin ja do na ade di ai phare tu ne grong che be wa ne ba ko ade ma to ji di kai ne ye ma lai ni na si de na khale ade nga le Krishna se so chong thora ga chelu ma hai ni ene pin ja ji chen le ade ai ji ne as ko mai to ni si de ma lai ni na si de lai ni go re ko na khalo re kare hai ba jiki to kare hai ba nang chelu ai na chen me lo re ni ade ina ma darobati na phi mo da lo re ko ne ha Krishna na ma chen da mu chole ba adu to ge ni yang na ayo ha Krishna ai ji wa re da ko ai khong ti bu da ko na khale ba tu hai ja ne mo ba hai na chung bro Krishna na hai ra ba Krishna na hai ra ba Krishna na sat lo hai ra ba wali li Krishna na onda hak wali li ro ne adagi chumai ta ro ai ki chum ta liro bo jiki Krishna na hak pa no onda hak pa do kana yam lai tu Krishna na mo onda sat lo hai di du gi ngam me lang da ado chalo yen ge devi na ma ko na ba do phara ba ye mo na ai chumai chat le ba ade grong chi le ne ai ge kham pre khang ba adagi hai ma Krishna na hai ra le ra ba bo chala ga ye mo ha ra ba chi le dai chi le ya tere adagi di chung khala bu sun ai ge hawai ja lon jum to we ba de ai ne ni jang to ne na re mai be mane thau chong gi ra ri ta ne khoi ma se kwa cha sa chen kwa cha yao pa i ya di mari me ya tu ai na ha bi di ne ai ge hai no se ai me am chao ba ko
ꯅꯪꯒꯤ ꯅꯣꯡꯃ ꯃꯆꯦꯠ ꯑꯃ ꯆꯥꯁꯤ ꯑꯗꯨꯃꯥꯏꯅ ꯍꯤꯞꯄꯒ ꯏꯜꯂꯛꯀꯦꯕ ꯑꯗꯣ ꯑꯩꯗꯤꯅꯦ ꯑꯩꯒꯤ ꯃꯇꯦꯛ ꯈꯤꯇꯪ ꯇꯨꯕꯤꯔꯒꯅꯦ ꯆꯥꯒꯦꯕꯀꯣ ꯁꯤꯅ ꯀꯅꯥ ꯏꯃꯥꯒꯤ ꯍꯩꯅꯧꯅꯦ ꯑꯩ ꯏꯟꯕꯤꯔꯛꯀꯦ ꯅꯪꯅ ꯀꯅꯥꯅꯣ ꯑꯩ ꯃꯣꯇꯦꯅꯦ ꯃꯣꯇꯦꯗꯤ ꯃꯣꯇꯦ ꯈꯪꯗ꯭ꯔꯕꯣ ꯀꯅꯥꯏ ꯁꯦ ꯃꯆꯥ ꯁꯦ 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 ꯏꯃꯥꯁꯦ ꯌꯥ ꯀꯥꯊꯣꯛꯁꯦ ꯈꯨꯠꯇꯣ ꯂꯧꯊꯣꯛ ꯌꯥꯗ꯭ꯔꯦ ꯆꯥꯁꯤꯜꯂꯣ ꯆꯥꯁꯤꯜꯂꯣ ꯋꯥꯏ 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 ꯉꯥꯏꯈꯣ ꯑꯣꯛꯄ ꯌꯥꯗꯦ ꯁꯤ ꯂꯣꯏ ꯆꯥꯗꯗꯤ ꯃꯣꯃꯣꯅ ꯁꯥꯎꯅꯤ ꯍꯥꯎꯇ꯭ꯔꯣ ꯍꯥꯎꯋꯤ ꯍꯥꯎꯋꯦ ꯁꯤꯁꯦ ꯈꯔ ꯁꯤꯟꯇꯛ ꯇꯧꯋꯦ ꯌꯥꯝ ꯊꯨꯝꯃꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯔ ꯌꯦꯡꯉꯝꯅꯦ ꯏꯃꯥꯗ ꯑꯩ ꯍꯥꯎꯇꯕ ꯑꯝꯇ ꯄꯤꯖꯗꯦ ꯂꯣꯏ ꯑꯍꯥꯎꯕ ꯉꯥꯛꯇ ꯑꯩꯗꯤ ꯄꯤꯖꯔꯤꯁꯦ ꯍꯥꯎꯋꯦꯗ ꯍꯥꯎꯋꯤ ꯀꯝꯄꯟꯒꯤꯅꯦ ꯌꯥꯗ ꯀꯥꯏ ꯄꯟꯗꯣꯏꯕ ꯌꯥꯁꯦ ꯑꯥ ꯑꯩꯁꯦ ꯈꯔ ꯐꯦꯜ ꯑꯣꯏꯔꯦꯕꯀꯣ ꯎꯝ ꯌꯥ ꯐꯠꯇ꯭ꯔꯦꯕ ꯑꯗꯨꯅꯅꯦ ꯍꯌꯦꯡꯒꯤꯗꯤꯅꯦ ꯁꯤꯟꯕ ꯄꯤꯔꯛꯀꯅꯨꯀꯣ ꯁꯤ ꯁꯤꯟꯗꯕꯁꯦ ꯑꯃꯨꯛꯁꯨ ꯂꯥꯛꯏꯔꯁꯤꯕꯣ ꯂꯥꯛꯏꯅꯦ ꯑꯃꯨꯛ ꯊꯨꯝꯕꯅ ꯂꯣꯏꯕꯅꯦ ꯈꯨꯊꯨꯝ ꯑꯃ ꯇꯧꯕꯅꯦ ꯍꯧꯖꯤꯛꯇ ꯑꯩꯅꯅꯦ ꯆꯥꯔꯒꯅꯦ ꯈꯔꯗꯤ ꯁꯤꯟꯇꯛ ꯃꯇꯧꯏꯗ ꯃꯣꯃꯣ ꯑꯝꯇ ꯄꯤꯖꯔꯛꯎꯁꯦ ꯊꯨꯝꯕꯅꯦ ꯌꯥꯝꯅ ꯑꯩ ꯂꯣꯏ ꯇꯦꯁ ꯇꯧꯔꯒꯅꯦ ꯄꯤꯖꯔꯤꯁꯦ ꯑꯩꯈꯣꯏ ꯃꯥꯗ ꯆꯝꯃꯒ ꯑꯝꯇ ꯄꯤꯖꯗ ꯌꯥꯗꯦꯁꯦ ꯀꯩꯗꯧꯔꯒꯦ ꯍꯩꯃꯥ ꯌꯥꯗꯦꯕꯨ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯣ ꯁꯤꯟꯗꯦ ꯏꯃꯥ ꯍꯥꯏꯕ ꯁꯤꯟꯗꯦꯗ ꯁꯤꯟꯗꯕꯅꯦ ꯍꯥꯎꯕꯅꯤꯗ ꯊꯨꯝꯕꯅꯦ ꯌꯥꯝ ꯁꯦ ꯁꯤꯃ ꯆꯥꯊꯣꯛꯈꯤꯁꯦ ꯅꯥꯀꯗꯣ ꯎꯝ ꯍꯥꯎꯇ꯭ꯔꯥ ꯍꯥꯎꯋꯦ ꯍꯥꯎꯕꯅꯤ ꯍꯥꯎꯒꯗ ꯍꯥꯎꯕꯅꯤ ꯅꯪꯁꯦ ꯀꯅꯥꯅꯣ ꯑꯩꯔꯣ ꯁꯨꯗꯕ ꯍꯅꯨꯕ ꯃꯤꯠꯁꯦ ꯃꯆꯥꯅꯨꯄꯥ ꯍꯅꯨꯕ ꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯁꯨꯔꯨ ꯀꯩ ꯍꯥꯏꯕꯅꯣ ꯁꯨꯖꯣꯏ ꯑꯗꯨꯅꯦꯕ ꯑꯗꯨꯅꯦꯕ ꯑꯣ ꯑꯩꯁꯦ ꯃꯤꯠꯁꯦ ꯎꯗ ꯅꯨꯡꯉꯥꯏꯇꯅ ꯇꯧꯕꯅꯦꯕ ꯍꯣꯏ 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 ꯃꯩ ꯉꯥꯡꯁꯪ ꯉꯥꯡ ꯊꯥꯜꯂꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯌꯦꯡꯉꯨꯅꯨ ꯅꯪ ꯃꯩ ꯃꯝꯃꯦꯅ ꯇꯧꯔꯤꯅꯤ ꯃꯩꯗ ꯌꯦꯡꯉꯨꯅꯨꯁꯦ ꯌꯥꯔꯦ ꯂꯣꯏꯔꯦ ꯃꯣꯃꯣ ꯌꯦꯡꯗꯗꯤ ꯌꯥꯄꯣꯟꯇꯦꯗ ꯍꯣꯏꯗ ꯁꯨꯝ ꯃꯆꯥꯅꯨꯄꯥꯗꯣ ꯌꯦꯡꯉꯨ ꯁꯤꯞꯄꯤꯁꯦ ꯍꯟꯗꯣꯔꯛꯏ ꯃꯩ ꯍꯦꯛꯇ ꯎꯕ ꯍꯥꯎꯒꯗ ꯍꯥꯎꯒꯗ ꯑꯁ ꯍꯥꯎꯒꯗ ꯑꯁ ꯌꯥꯝ ꯍꯥꯎꯋꯤꯅꯦ ꯑꯗꯨꯃꯥꯏꯅ ꯃꯆꯤꯠ ꯃꯆꯤꯠ ꯆꯥꯔꯗꯤ ꯀꯩꯗꯧꯕꯒꯤ ꯃꯁꯥ ꯐꯔꯣꯏꯗꯣꯏꯅꯣ ꯅꯪꯅ ꯑꯗꯨꯅꯦ ꯆꯥꯎ ꯁꯨꯡꯌꯥ ꯌꯥꯗꯕ ꯍꯣꯔꯦꯟꯗꯤ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯣ ꯍꯥꯏꯅꯣ ꯈꯪꯗꯦꯗ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯔꯣ ꯀꯣꯕꯤꯗꯣ ꯀꯣꯕꯤꯁꯤ ꯅꯪ ꯉꯔꯥꯡ ꯊꯣꯡꯉ ꯆꯥꯕꯤꯗꯅ ꯍꯣꯏꯅꯦ ꯀꯣꯕꯤꯅ ꯍꯥꯏ ꯂꯩ ꯍꯥꯎꯇꯕ ꯃꯥꯏꯁꯦ ꯀꯣꯕꯤꯅ ꯁꯨꯝ ꯍꯩꯅꯕꯤꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯒꯁꯦ ꯅꯠꯇꯦ ꯍꯥꯟꯅ ꯍꯥꯎꯔꯝ ꯀꯣꯕꯤ ꯊꯣꯡꯕ ꯌꯥꯝ ꯆꯥꯏ ꯈꯪꯗꯦꯗ ꯍꯟꯗꯛꯀꯤ ꯅꯍꯥꯟ ꯑꯍꯥꯎꯕ ꯑꯩ ꯀꯨꯞꯅ ꯁꯣꯏꯕ ꯑꯃ ꯑꯩ ꯌꯥꯎꯋꯦꯕ ꯋꯥ ꯍꯥꯏꯒꯦ ꯑꯗꯨꯗꯩ ꯆꯥꯎ ꯃꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯁꯤ ꯇꯥꯎ ꯌꯦꯡꯉꯨꯅꯦ ꯅꯣꯏ ꯊꯣꯡꯅꯤꯡꯕ ꯑꯃ ꯊꯣꯡꯉꯣ ꯑꯩ ꯕꯦꯔꯥ ꯂꯩꯇꯦ ꯑꯍꯥꯎꯕ ꯊꯣꯡꯉꯨꯀꯣ ꯌꯥꯔꯦ ꯑꯗꯨꯅꯦ ꯑꯍꯥꯎꯕ ꯑꯍꯥꯎꯕꯗꯣ ꯉꯥ ꯑꯩꯗꯤ ꯊꯣꯡꯉꯨꯔꯕ ꯍꯥꯎꯇꯕ ꯆꯥꯗꯦꯕꯀꯣ ꯉꯥ ꯊꯣꯡꯉꯨꯔꯕ ꯉꯥꯁꯨ ꯆꯥꯅꯤꯡꯗꯦꯍꯦ ꯃꯔꯨ ꯄꯟꯅꯤ ꯃꯔꯨꯗꯣ ꯌꯥꯎꯗꯅ ꯈꯟꯇꯣꯛꯑ ꯂꯣꯏꯔꯦ ꯉꯥ ꯀꯩꯅꯣ ꯃꯍꯤ ꯆꯥꯒꯗꯕꯅꯤ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯒ ꯊꯣꯡꯉꯁꯤꯔꯣ ꯑꯩꯁꯦ ꯌꯨꯝꯗꯅꯦ ꯑꯍꯥꯎꯕꯗꯨ ꯆꯥꯔꯛꯑꯦꯕꯀꯣ ꯑꯗꯒꯤꯅꯦ ꯑꯅꯤ ꯑꯩꯈꯣꯏ ꯏꯄꯥꯗꯣ ꯂꯩꯈꯤꯗꯕꯩꯗꯤꯅꯦ ꯂꯣꯏꯔꯦ ꯑꯃꯇꯪ ꯉꯥꯏꯔꯦ ꯑꯃꯇꯪ ꯋꯦ ꯑꯣ ꯌꯥꯔꯦ ꯆꯥꯊꯣꯛ ꯃꯣꯃꯣ ꯍꯥꯎ ꯑꯣꯛꯑꯦꯗꯤ ꯂꯣꯏꯔꯦ ꯑꯩꯗꯤꯅꯦ ꯍꯨꯟꯗꯣꯛꯈꯤꯗꯣꯏꯖꯥꯠꯅꯤꯀꯣ ꯍꯣꯏ ꯄꯥꯏꯁꯜꯂꯒꯦ ꯆꯥꯊꯣꯛꯑꯣ ꯅꯪ ꯆꯥꯊꯣꯛꯑꯣꯕ ꯆꯥꯊꯣꯛꯀꯦ ꯑꯝꯇꯗꯤ ꯑꯩꯗꯤ ꯁꯥꯎꯔꯗꯤ ꯍꯦꯛꯇ ꯍꯨꯟꯗꯣꯛꯈꯤꯗꯧꯅꯤ ꯖꯥꯠꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯏꯃꯥ ꯋꯥꯔꯤ ꯑꯃꯅ ꯃꯥ ꯐꯩꯌꯦꯅꯦ ꯑꯩꯅꯅꯦ ꯑꯗꯨꯝ ꯄꯣꯔꯒ ꯂꯩꯔꯛꯄꯅꯦ ꯃꯥꯁꯦ ꯑꯁ ꯍꯨꯃꯥꯡ ꯄꯨꯖ ꯍꯧꯖꯤꯛ ꯁꯣꯜꯂꯤꯁꯦ ꯃꯁꯥꯁꯦ ꯏꯃꯥ ꯑꯥꯎ ꯅꯪꯒꯤ ꯄꯥꯇꯦ ꯆꯧꯔꯤꯗꯤ ꯌꯥꯝ ꯐꯠꯇ ꯃꯥꯟꯅꯤꯗ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯇꯥꯞ ꯇꯥꯏ ꯐꯨꯏ ꯍꯥꯏꯅꯦ ꯀꯅꯥ ꯍꯥꯏꯕ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯅꯪ ꯉꯁꯥꯏ ꯍꯥꯏꯗꯣꯛꯀꯦ ꯀꯅꯥ ꯍꯥꯏꯗꯣꯛꯇꯣꯏꯕ ꯕꯥꯇꯦꯁꯣꯔꯤ ꯉꯥꯏꯇ ꯂꯥꯛꯏꯗꯨꯗꯤ ꯏꯃꯥ ꯂꯥꯛꯑꯝꯕ꯭ꯔꯣ ꯕꯥꯇꯦꯁꯣꯔꯤꯗꯣ ꯑꯩ ꯏꯆꯥꯅꯦꯕ ꯑꯣ ꯑꯗꯨ ꯃꯥꯅꯅꯦ ꯌꯥꯝ ꯐꯕꯅꯤ ꯌꯥꯝ ꯊꯕꯛ ꯌꯥꯝ ꯁꯨꯕꯅꯤ ꯀꯟꯅ ꯅꯣꯝꯕꯅꯤ ꯃꯆꯥꯅꯨꯄꯤ ꯅꯪꯉꯣꯟꯗ ꯖꯔꯗꯥ ꯄꯤꯕ ꯃꯆꯥꯅꯨꯄꯤ ꯕꯦꯝꯊꯣꯏꯗꯣ ꯃꯥ ꯇꯞ ꯇꯥꯏ ꯐꯨꯏꯅꯦ ꯃꯆꯥꯅꯨꯄꯤꯗꯨ ꯃꯃꯥꯅ ꯀꯅꯥ ꯍꯥꯏꯕ ꯅꯪꯗꯤ ꯃꯆꯥꯅꯨꯄꯤꯅ ꯉꯁꯥꯏ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯑꯗꯨꯅ ꯀꯩꯒꯤ ꯅꯪꯅ ꯐꯨꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯑꯩꯗꯤ ꯐꯨꯗꯦꯗ ꯆꯨꯝꯃꯦ ꯅꯪꯅ ꯐꯨꯕꯅꯤ ꯃꯥꯅꯤ ꯏꯕꯥꯅꯤ ꯃꯥꯟꯅꯔꯦꯀꯣ ꯃꯃꯥꯗꯤ ꯀꯔꯤꯝ ꯐꯨꯕ ꯐꯨꯕ ꯂꯩꯄꯣꯟꯇꯦ ꯂꯩꯄꯣꯟꯇꯦ ꯑꯉꯥꯡꯒ ꯐꯨꯕꯤꯄꯣꯟꯇꯦ ꯑꯗꯨꯅꯤ ꯑꯉꯥꯡꯒ ꯑꯩ ꯆꯥꯅꯤꯅꯦ ꯕꯥꯇꯦꯁꯣꯔꯤꯗꯣ ꯐꯕ꯭ꯔꯕ ꯐꯩꯅ ꯌꯥꯝꯅ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯤ ꯃꯥꯗꯤ ꯊꯕꯛꯀ ꯌꯥꯝ ꯁꯨꯕꯅꯤ ꯀꯣꯀꯥ ꯄꯪꯁꯨꯗ ꯁꯨꯔꯩꯕꯅꯤ ꯊꯕꯛꯇꯤ ꯇꯧꯔꯝꯕ꯭ꯔꯣ ꯊꯕꯛꯇꯤ ꯇꯧꯗꯦ ꯃꯥ ꯇꯧꯈꯤꯗꯔꯦ ꯊꯕꯛ ꯇꯧꯗꯨꯗꯤ ꯑꯣꯖꯥ ꯑꯣꯏꯗꯨꯗꯤ ꯏꯃꯥ ꯑꯣꯏꯕ꯭ꯔꯣ ꯏꯃꯥ ꯑꯣꯏꯗꯨꯗꯤ ꯑꯣ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯩꯗꯤ ꯀꯥꯎꯊꯣꯛꯄꯩ ꯋꯥꯅꯤꯗ ꯂꯨꯄꯥ 30 ꯆꯪꯉꯤ ꯑꯩꯗꯤꯅꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯌꯥꯝ ꯉꯥꯡꯉꯤꯅꯦ ꯍꯣꯏ ꯑꯗꯨꯅꯤ ꯍꯧꯖꯤꯛꯁꯨ ꯅꯪ ꯍꯨꯃꯥꯡ ꯁꯧꯔꯤ ꯃꯌꯥꯝꯗꯣ ꯍꯣꯏ ꯃꯤꯠꯁꯤꯗ ꯎꯔꯤꯕ ꯍꯨꯃꯥꯡꯅ ꯅꯪ ꯌꯥꯝ ꯆꯣꯠꯂꯤ ꯁꯤꯡꯉꯤꯅ ꯅꯪ ꯁꯣꯛꯇꯦ ꯑꯗꯨꯗꯤ ꯍꯥ ꯅꯪ ꯁꯣꯛꯇꯦ ꯏꯃꯥ ꯇꯨꯝꯕꯗ ꯑꯅꯣꯛꯇꯣ ꯂꯧꯊꯣꯛꯁꯦ ꯀꯩꯒꯤꯅꯣ
ꯂꯧꯊꯣꯛꯄꯅ ꯐꯠꯇ꯭ꯔꯣ ꯅꯟꯖꯜꯂꯗꯤ ꯅꯜꯂꯣꯏꯍꯦ ꯑꯩꯗꯤ ꯀꯔꯤꯝ ꯅꯟꯕꯤꯗꯦ ꯑꯗꯨꯝ ꯇꯨꯝꯃꯤ ꯑꯣ ꯁꯤ ꯀꯨꯏꯔꯕꯁꯦ ꯑꯗꯨꯝ ꯇꯨꯝꯃꯕꯅꯤ ꯅꯣꯏꯅ ꯑꯣ ꯀꯩ ꯂꯥꯏꯟꯗꯧ ꯀꯃꯥꯏꯅ ꯈꯨꯔꯝꯗꯣꯏꯅꯣ ꯑꯣ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯈꯪꯗ꯭ꯔꯦ ꯅꯪ ꯊꯣꯛ ꯈꯨꯔꯝꯃꯣꯁꯨ ꯑꯩꯅ ꯇꯠꯇꯅ ꯈꯨꯔꯝꯃꯤꯗꯨꯕꯨ ꯅꯪ ꯂꯥꯏꯁꯣꯟꯗ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯒ ꯀꯃꯥꯏꯅ ꯈꯨꯔꯝꯗꯣꯏꯅꯣ ꯖꯩ ꯂꯥꯏꯟꯊꯧ ꯏꯕꯨꯡꯉꯣ ꯎꯝ ꯏꯃꯥ ꯂꯩꯃꯦꯟ ꯁꯤꯗꯕꯤ ꯎꯝ ꯃꯇꯝ ꯁꯥꯡꯅ ꯁꯦꯕꯥ ꯐꯪꯖꯒꯦ ꯖꯩ ꯂꯣꯏꯔꯦ ꯑꯗꯨꯅꯤꯗꯅ ꯑꯗ ꯍꯥꯏꯌꯨꯀꯣ ꯍꯣ ꯍꯣ ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯥ ꯇꯨꯝꯃꯁꯤꯁꯦ ꯇꯨꯝꯃꯣ ꯑꯩꯁꯦ ꯇꯨꯝꯃꯣꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯤꯠꯁꯦ ꯍꯦꯛꯇ ꯄꯥꯡꯊꯣꯔꯛꯄ ꯃꯤꯠꯁꯦ ꯍꯦꯛꯇ ꯄꯥꯡꯊꯣꯔꯛꯄ ꯑꯗꯣ ꯃꯩꯉꯥꯟꯁꯤꯡꯁꯦ ꯃꯩꯉꯥꯟꯁꯦ ꯎꯗꯦ ꯂꯣꯏ ꯃꯩꯉꯥꯟꯁꯤꯅ ꯃꯨꯠꯊꯠꯂꯗꯕꯅꯦ ꯊꯣꯛꯑꯦ ꯃꯌꯥꯝꯗꯅꯦ ꯃꯌꯥꯝꯁꯤꯡ ꯅꯪ ꯌꯦꯡꯉꯤ ꯃꯌꯥꯝꯁꯤꯡꯗꯨꯗꯅꯦ ꯇꯨꯝꯃꯣ ꯂꯥꯏꯟꯗꯧ ꯈꯣꯏꯔꯝꯃꯒ ꯇꯨꯝꯃꯣꯅ ꯑꯝꯇ ꯍꯥꯏꯈ꯭ꯔꯣ ꯃꯌꯥꯝꯗꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯗꯣꯏꯕ ꯑꯩ ꯍꯥꯏꯔꯤꯁꯤని ꯅꯣꯏ ꯑꯗꯨꯝ ꯈꯪꯖꯧꯋꯣ ꯑꯩꯅ ꯁꯨꯝ ꯇꯥꯛꯈꯤꯗ꯭ꯔꯣ ꯅꯪ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯩ ꯈꯪꯗꯕꯅꯤꯅ ꯅꯪ ꯑꯩꯉꯣꯟꯗ ꯇꯥꯛꯑꯦꯗꯅ ꯃꯌꯥꯝ ꯑꯗꯨꯝ ꯇꯥꯛꯄꯤꯌꯨ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯈꯣꯏꯔꯝꯃꯨꯀꯣ ꯑꯝꯇ ꯍꯥꯏꯈ꯭ꯔꯣ ꯃꯌꯥꯝ ꯀꯅꯥꯅꯣ ꯃꯌꯥꯝꯁꯤꯕꯨ ꯃꯌꯥꯝ ꯅꯪ ꯅꯨꯡꯁꯤꯕ ꯅꯁꯨ ꯃꯌꯥꯝ ꯅꯆꯥ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯦ ꯅꯁꯨ ꯅꯆꯥ ꯃꯌꯥꯝꯁꯦ ꯀꯥꯏ ꯂꯩꯒꯦꯅꯦ ꯃꯥꯏ ꯃꯌꯨꯝꯗ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯦꯗꯅ ꯂꯩꯗꯅ ꯑꯩ ꯑꯝꯇ ꯈꯪꯗ꯭ꯔꯁꯤꯕꯨ ꯂꯣꯏ ꯂꯥꯛꯑꯝꯃꯦꯗꯨꯗꯤ ꯂꯤꯖꯨ ꯅꯁꯨ ꯃꯌꯥꯝ ꯅꯒꯨ ꯅꯨꯡꯒꯨ ꯄꯤꯡꯀꯤ ꯅꯨꯡꯀꯤ ꯂꯩ ꯃꯌꯥꯝꯁꯤꯗꯤ ꯑꯣ ꯇꯥꯛꯀꯦ ꯂꯥꯛꯑꯣ ꯍꯥꯏꯈ꯭ꯔꯣ ꯅꯣꯏ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯍꯥꯏꯈ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯈꯣꯏꯔꯝꯃꯨꯀꯣꯅ ꯍꯥꯏꯈ꯭ꯔꯣꯕ ꯂꯥꯏꯟꯗꯧ ꯈꯣꯏꯔꯝꯕꯗꯣ ꯑꯗꯨꯝ ꯇꯥꯛꯊꯣꯛꯈ꯭ꯔꯣꯕ ꯇꯥꯛꯊꯣꯛꯀꯨꯝꯁꯦ ꯍꯥꯏꯔꯣ ꯇꯥꯛꯀꯅꯤꯗ ꯑꯩꯕꯨꯗꯤ ꯒ꯭ꯌꯥꯟ ꯃꯃꯤꯃꯤ ꯀꯅꯥꯅꯣ ꯃꯣꯏ ꯂꯥꯛꯑ ꯑꯣ ꯑꯗꯨ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯣꯁꯦ ꯀꯩꯝ ꯍꯥꯏꯔꯨꯅꯨ ꯑꯒꯨꯅꯦ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯣ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯅꯣꯏ ꯍꯥꯏꯈ꯭ꯔꯣ ꯉꯥꯏꯈꯣꯕ ꯑꯒꯨꯅꯦ ꯔꯤꯖꯨꯅꯦ ꯀꯅꯥꯅꯣ ꯃꯣꯏ ꯅꯥꯎꯕꯣꯏꯅꯦ ꯆꯦꯆꯦꯅꯦ ꯆꯦꯆꯦꯅꯦ ꯅꯥꯎꯆꯥꯅꯦ ꯑꯗꯒꯤ ꯑꯦꯟꯖꯦꯂꯤꯅꯥꯅꯦ ꯕꯦꯝꯊꯣꯏꯅꯦ ꯑꯅꯨꯁꯀꯥꯅꯦ ꯑꯗꯒꯤ ꯂꯟꯆꯦꯟꯕꯅꯦ ꯗꯤꯄꯥꯂꯤꯅꯦ ꯑꯒꯨꯅꯥꯎꯅꯦ ꯅꯥꯎꯅꯦ ꯅꯥꯎꯕꯅꯦ ꯑꯗꯣ ꯃꯃꯤꯡ ꯄꯜꯂꯨꯔꯅꯣꯕ ꯏꯁꯨ ꯏꯆꯥ ꯃꯌꯥꯝ ꯅꯣꯏ ꯄꯨꯝꯅꯃꯛ ꯑꯅ ꯍꯥꯏꯈ꯭ꯔꯣꯕ ꯏꯁꯨ ꯏꯆꯥ ꯃꯌꯥꯝꯃꯛ ꯂꯥꯏꯟꯊꯧ ꯈꯨꯔꯝꯕꯗꯅꯦ ꯖꯩ ꯂꯥꯏꯟꯊꯧ ꯏꯄꯥꯏꯕꯨꯡꯉꯣ ꯏꯃꯥ ꯂꯩꯃꯦꯟ ꯁꯤꯗꯕꯤ ꯅꯩꯕꯨ ꯆꯦꯠꯅ ꯆꯥꯅ ꯀꯣꯝꯕꯤꯌꯨ ꯍꯥꯏꯌꯨꯀꯣ ꯇꯥꯔꯕ꯭ꯔꯣ ꯇꯥꯔꯝꯃꯅꯤ ꯃꯇꯝ ꯁꯥꯡꯅ ꯇꯨꯝꯃꯁꯤꯁꯦ ꯑꯣ ꯍꯥꯏꯍꯧꯗ꯭ꯔꯦ ꯑꯗꯨꯝ ꯌꯥꯏꯗ ꯑꯣ ꯍꯟꯇꯛꯕꯨ ꯍꯦꯛ ꯍꯥꯏꯕꯤꯔꯛꯑꯣꯁꯦ ꯏꯆꯥ ꯏꯁꯨ ꯅꯣꯏ ꯃꯌꯥꯝ ꯍꯥꯏꯈ꯭ꯔꯣ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯃꯛ ꯂꯥꯏꯟꯊꯧ ꯈꯨꯔꯝꯕꯗꯅꯦ ꯖꯩ ꯂꯥꯏꯟꯊꯧ ꯏꯄꯥꯏꯕꯨꯡꯉꯣ ꯏꯃꯥ ꯂꯩꯃꯦꯟ ꯁꯤꯗꯕꯤ ꯃꯇꯝ ꯁꯥꯡꯅ ꯁꯦꯕꯥ ꯐꯪꯖꯒꯦ ꯖꯣꯏ ꯍꯥꯏꯌꯣꯕ ꯇꯥꯔꯕꯣ ꯅꯣꯏ ꯃꯌꯥꯝꯃꯛꯅꯤꯀꯣ ꯑꯩ ꯍꯥꯏꯁꯦ ꯅꯣꯏ ꯇꯧꯅꯨꯀꯣ ꯅꯣꯏ ꯈꯪꯉꯨꯀꯣ